BJP की नेशनल प्रेसिडेंट अमदी नेशनल जनरल सेक्रेटरी सिंह मिफम पांगथोखरे BJP ने लेंगाक पाइबा स्टेट खरगी फम होंदोक होंजिन तौरबा याय कुकी जो मियाम की पॉलिटिकल सॉल्यूशन अथु मतमदा पोरकनबा तक्सिनख्रे डायरेक्टोरेट ऑफ हेल्थ सर्विसेस मणिपुर मपु पांदबक चप मानारे हाइना मराल सिरकली चैनल असिबु यंगिरु ख्वाइ पुनुपु तराम ऑक्चरी ngasi gi मरु पाउसिंग पिजरी असोय अरान खुदिमक नापिनबु सहायजरी Election Commission of India na Haryana Jammu and Kashmir gi Assembly gi mikhan matam laukthok khibugolora National President Chair Lauduna BJP National General Secretary gi oibam pham ama ngasi pangthok khibugolora na party asina lakadru mikhal asida tongan balalong sing puthok na bgidamak tukum na khana kre hairi BJP gi National President JP Nadana Chair Lauduna pangthok khiba ngasi gi mipham aduda Manipur amsung Madhya Pradesh da BJP ne lengak pajarabasu luchingba sindok sinin tawbai yabagi wafam kupna khanaki haina pressna phangba paw aman hairi awang thake source asina makhata na hai BJP na lengak pairiba state tarukki luchingba sindok sinjin tawbagi thabok asi lakadoriba Maharashtra Haryana Jammu and Kashmir gi General Assembly mamangda pangthok kadabani maru aina Jammu and Kashmir phase ahum thokna September 19 kunmanga amadi October amada bot thadana gadab Haryana gi oina October amada bot thadagadabni haina Election Commission of India na ngarang laukthok khiba laikre Kuki haiba furup asi maraibak majati bu nungsijaba malem gi lanjau ahanba amadi ani suba lanjau gi matamda Netaji Subhash Chandra Bose na luchingba Indian National Army INA da saruk yaduna leibak asibu karana bu honabda achauba Thogdang Laukiba Furup Amani Haina Pongdok Aduna Haukiba Sahi Lising Ani Kundogi August Kuntramathoi Dagi September Ani Pawba Government of India Amasung Kuki Kulai Paiba Loop Ani KN UPF ki Marakta Sathakiba Finance Talk Adu Athu Matamda Thujil Hananaba Honabiu Haina World Kuki Jo Intellectual Council na Ministry of Home Affairs da Cherol Amapidun Taksin Kre Cherol Aduda Palibu Wafam di Kumja Lising Musamapan Tara Tretagi Lising Magas Samapan Taragamapan da Tokiba Hanba World War Gi Matamda Maribak Majatibu Ngakiba Kuki Right or Kuki Rebellion Amdi Kumja Lising Amaksamapan Nifun Thoi Dagim Nifu Manga Pau the Tokiba World War Ida Netaji Subhash Chandra Bose na luchingba INA da Kuki gi mathona maningjel leiraba layokraba ahal kaya saruk yadru lebak asinga na basokna khiba lanphamda achauba saruk yakhi inkumjali simusampan marfu ga tareta Manipur Pradesh Congress Committee publish tawkiba Bande Mataram Freedom Fighter from Manipur amadi tongan ba lolda Government of Manipur gi Art and Culture Department na publish tawba Manipur ki Azad Hind Senani Ek Saranjali Haiba Larik Aduda Yaukiba Manipur ki Lebak Asiki Freedom Fighter Singi Mingda Sada Marfumanga di Kuki Puruki Mioi Singi Haina Pungdokli Lebak Asida Sanariba Article Kunmathoi Right to Protection of Life ki Matung ina Kuki Sina Tengariba Survival Threat Asi Indiana Khangba Mathok Tai Hokiba Sahi Lising Ani Kulumdoi gi Me Kunmapan da Lebak Asigi Home Minister Amit Shah na Manipur Tholiba Irang Asi Nimit 15 gi manungda loisingani haina Phongdok amlaba su tha 15 hilaknaba phawba thabok oina onthok bangamdana leiriba asi pen phongdoi masida sunatana irang asida khwaidigi maru oina thogdang lawgudariba leibak asiki Prime Minister Narendra Modi na wamachet ama phawba ngangdana leiba haibasi laibak tibani lamdam asida khundariba minority oriba Kuki miyam ngak sinbiu haina mari leinaba authority singna khongjang kaya sangsin laklabasu Kuki leader singda ta Manipur lenga na tongan ba case kaya pansinuna phana bhonabada natana UPA gi makhada Leiriba Army Sing Tingjinna Honari Hainasu Maral Sirakpagolona Central Government Amadi Kuki Kulai Paiba Anigi Marakta Sanariba Final Talk Adu Athu Matamda Losinuna Political Solution Ama Pinanaba Ministry of Home Affairs na Athu Matamda Honabiu Haina Sirul Asidapali Pur State Drug Testing Laboratory Detail Gi Government Analyst Mari Launa Honabda Drugs and Cosmetic Rule Sing Musama Panifumanga Thugairaga Launam Honoramiba Asina Takpudi Directorate of Health and Services Manipur Mapu Pandabak Sap Manare Towning Bata Tauba Amot Prathale Haina Indian Pharmacists Association IPA na Maral Sirakli
Association asigi secretary S Sarachandra Thadrok Cherol among Matungina drugs rules Thugaiduna notification Tokpa Aduda General Human Resource Manpower Planning Section the Ladibo officers sing Matakta Manipur Lengak Nangasi Pop Action Lokotaba Hibasi Laibak Tibani GTL the test of the Anabasing the Sari Hidak sing Asiyam Asoba Amadi Aruba Anabasing Mapamadi Kudung Tiningai Oiri Indian Pharmacists Association Mari Lenaba Manipur Lengak Minister Chief Secretary Health Minister da Hiram Asigi Matangda Mamangda Wakat Kiba Kaya Laikre Adubungachi Pawga Mari Lenaba authorities in a Tabu Amata or in Hauju Paw Pangtok Latri Haina Maral Siraki. Ana laying the scenery hidak lang taxing asi pharmacy sing na piban hidak yauduna laying bakak oithokoi pharmacy sing asi healthcare gi sang dabu yadraba yanglen saru amani hairaduna hojik state Leingakki pharmacy post amu kunmanga hangnum lari madugi manungda drug inspector gi post tara Ferjol Chandel None Tamenglong Jiri Kangpokpi Kamjong Orkul Impal East na singbada posting asi hangnum lari henangang ibadi medical directorate na hojik phawa drug controller gi posting semlam dabasini Impal East amchung Orkul dangasi phawa drug inspector gi post Tauromdri Atopa Laibak Sing Haibadi USA and Singbada Food and Drug Administration Haina Semna Tongan Lay India Manunda Gujarat Maharashtra Goa Satis Nagar na Singbada Drug Regulation Asi Tongana Department Oina Mathok Tokrabasu Manipur Ring Asi Pawba Drug Testing Laboratory Ama Pawba Lingbangam the Bahibasi Manipur Lengana Yingshinba Watpadagani Health Sector Ama Saukot and Bahibasi Medical Team Pharmacists Ama the Nursing Apuna Samin Rabamatamta Oigadabani Laibak Tibadi Manipur Government Ama the Department na Pharmacy sing asi namthaduna thambire haina penaba phondroli Kolkata da laiba RG Car Medical College da postgraduate tambi Dr. Momita Devanatpu tamthin hatkibu thong yaning da phongdok laiba asigi mafam pumada ngasi medical service lepui khongjang changsin kre Indian Medical Association na sinduna chathakiba khongjang asida Manipur State branch na susaruk yabugalona Manipur da lairiba RIMS Jenims Ras Medicity is a hospital na chingba tongan ba hospital sing Mamangda Doctor Amadi Health Services ka mari lenaba mioi sing thokna khongjang asida saruk ya kibagalona na thawong adubu yaning da phongdok na rikki